Sekmai AC ki manung chanba Moibung Khunou the Miam gi oina saba community hall crematorium public toilet amadi Miam gi oiba guha ama ahing nongyai da takthok khibadagi thawong laibak thibani politics ki ithil yawba manba eviction asigi daita kanana logani haina Manipur Pradesh Congress Committee gi president Kaisham Megachandrana wahang hanglakpaga loinana Mang takhan giba lanthum sing nauna sagadabani haina taksilakli. Sengmai FC gi ex candidate A Okendra amadi Mpcc gi office bearer sing yauna Moibung Khunou gi miyam ga unaduna khunja sing gi apam pam da sing gi matang da wari shanar bamatung paumi sing ga unabada wafamasi fongdokhibani. State Congress President asina makha taraduna kumjali sing machamapal humfu gi survey map ta yumfam oiraga hundung turel funjille hairiba asi maram chade public property Sing asi mamang da mari lainaba DC amadi official sing gi ayaba yaurga semkiba ngaktani PR gi matam asida politics ki khut yawba manba thawong ama chatharakliba sina state asida kanana laingakli haibagi achauba wahang ama lakli turel semgani hairabasu public property kaya asi soktana khara khajik adjust tawraga sembada kari akaiba leibagi hainasu mari lainaba singda wahang hanglak Hekta ahing nongyai da pungani da laga sarkar amani hekta political ki influence amna bulldoze politics am to city nungaite Congress party condemn bit athubu matam da responsibility fix to view sarkar ki lana sakiba fund masigi recover to view sigi community hall saba yaro yana hujik eviction tawrisi matam du da kari gi yakrim no masigi maram mayam sing si tawr kan paisa masigi responsibility matam du gi official sing si da responsibility fix to view takhai gi pot khuri makse masi Moibung Khunou gi parra sing da sarkar na sagadabani eviction tawr lu ga thugai kan da lalle jaga somdre adagi guha ji akoi semjarage na police department na mam laga mu seme haibasibu mi hat khraba matung da lalle haibagi type ne bla ipsi